Panam Pauxi Ayaba Loxerga Marubi Pauxing Miam the update of the gay. February Kunyamatui Ayuk Pung Taramatui Nuntil Pung Hum Power Parks and walk at me Pam Pambio, Maite Lema, Kulngak Pusing Pabiare, Aran Matan Musiare. Lock River February Kunyamatui Ayuk Pung Taramatui Nuntil Pung Hum Power Kulngak Libi Isasing Pabiare. Isa Sort Lavadi, Mama Oibi sing to Min Laro Amadi, Cookie Narcotery singers Nariba. Su kudak ta hando o haiba kholaw loinana miyamna wakat mi pham phambiu amadi khwaidigi democratic oiba mong da pangthok piu haina maitei leimegi convener salam pradavati na phongdokre ngasi manipur press cup ta pawmi singa unaba amana salam pradavati na makhata na hai mitei khulngak pasingda lengak na onsin wiaroi ngasi mitei isa singna khulngak pathulak bibasi tangai fadana miyamgi punsi amadi kanglai parking ngam kai kanabani isa singida mama ekoi miyam leidi mama ekoi leidi ngai isa singda lengana phaba punbagi thaba amata sathabi yaroi lengana pangthok pamthok pathabak sing pangthok taba amadi lawpham thok thaudang larok tabadagi tangai phadana isa mayamna kanglai parking ngam khai kananaba thaudang larok pani arambai tengol gi isa singi mathakta NIA na thizina bo honarak po asumba khongthang nati kanglai paki mama ama oina isa misa khaidana asumbagi damak lekani Sin Cookie Narcotery singna mitei singi mathakta lancha thaba horakpa matamda arambai tengol na mangjil thana songthorakiba madi laukiba thaudang singthabagi loiba naireroi maram aduna kanglai paki ngam khai kannanabagi thaudang lauriba ire isa singi mathakta case pansinduna phana bohna ba yaroi Cookie na landarakpadigi isha kanjanaba imung munung kanjanaba honariba mitei isa singbu namduna lengakna aranba tahanba yaroi Mama oibi mayam na ngasi masa singbu kokta nan thabiduna lanphamda thajilaklibasi mama singi thamoi kairabasu laibakini khanduna tharaklibani mama oibi singna yeknaba masa khangna isa singbu thawai khubakta haptuna lanthengnanaba tharakliba pungpham sida masa oibi singbu namduna aranma tahanana bohonaragabadi mama oibi sing khongsit masi langduna masa oibi sing kanana bohonaroidabagi maram laiti Singadel da leiba mga subo IRB yaw na tampaki lamda tuan mafam singdagi numay lakhibagi thangdok singda suspend tawba madi case asibu lanai tahan ba yaroi suspend tawkiba maitei sing khudak ta handokadabani suspend tawkiba maitei sing khudak ta handokadabani leiriba case mayam khudak ta withdraw tawgadabani khulngak sing bu lisai pairaga ngak pa yabra Cookie na nongmai bom kap tharaglaga thauna pharaba maitei isa sing thangjau paiduna mayukna gadara ngasi thengnariba la asi lani Landa matik saba khulai pai betabani lengakna khulai pipi benati isa singi thauna loksingna ngasi phawba maitei khunai ngaklibani maram aduna ngasi phawba masa singi thauna haptuna lakliba mama oibi singna makhatana khulngaklibi singi thauna pibo oina February 12 gi ayuk pung 12 digi nungthil pung 3 phawba wakat mi phambiyo masida makalamategi lambi thingba mitam mai thaba asat awok singda apan mapi batawi ganu hainasu apel torakli Amaromdana ITLF na thamkiba wapham sing thabak to onthorakte haiduna hayengdagi Susangpur district ta leiba laingaki loisang punamak matam kaktana thingzilagani lauthokre athingba sigi mayokta thabak karamba laingaki employee sing masa masana Daita Pujagadabani hari ITLF na taliba demand sing di suspend tawkiba head constable thabak hanjananba DC amadi SP Susangpur dagi lauthokiba sini Amaromdana Yashinaba Purakre hayengdagi oil pump hanglagani Thauki retail outlet singda CSO amadi lanai loop singna pubu thangma ngamloidaba pressure pirakpagi thawong yaningde haiduna thasigi saisat taraga taruktagi outlet sing thingmagi khongjang changsilakibadu Yashinaba Purakre hayengdagi mausagum Thauki retail outlet sing hangduna miyamna thau piba horagani ngasi hotel Nirmalada state asida leiriba dealer singi mihut sing Manipur lenga ki chief secretary office ki mihut oil marketing company ki mihut sing yauba atuba mifam amanga sinungthul phamduna yanaba ma purakpadagi khongjang handoktuna hayengdagi thaupi ba hongnabagi orep asi laukibani haidi atopa paawmana nomai kapsilambagi mayokto wakat mifam satakre Samuro awang lekai de leiba LG Motor Samuro branch ki showroom le sakang daba sing nungmai round kapsilam na haidi nomai kapsilam gi thaudo du ngarang ehing nonggai matung le satharaman haidi nomai kapsilam ba du da showroom gi satar thousand na paisilak po nongmai maruna showroom manung da thamba polam kya amanga da toki showroom asi Samuro awang lekai digi salam ibo hanbi kowa miwe amagi na haidi
Nakalamurumda nomai kapsilambi thaudo adubu yaningdaba phongdoktuna laikai adugi maira paibising amadi miyamna showroom adugi mamangna wakat mifam sitakre wakat mifam aduri saruk yakhibi w sanayai makaubi maira paibi mana phongdorakpada Manipur gi asuk luraba tanja sida misa miyam leiba yumlakta nomai kapsinba misa miyam aki ekang khangan thonbigi thawang asi yaningde asigumba thawang asi kanana karigi damak sa tharambano haibadu atubada sengdokadabana haiki atop pawmana Parliament Mikhalda Manipur miyamna thengnariba injustice singi pakhum piba matam oire Congress sei tararom asida Narendra Modi na lusingba lengak lakpadigi economy social amadi political injustice kayama lewasigi miyamna mayunari lakadoriba Parliament Mikhalda Manipur gi miyamna thengnariba injustice singi pakhum piba matam oire haina All India Congress Committee AICC ki National Secretary Ranjit Mukherjee na phongdokre BT Road leiba Congress Board na ngasi pangthokiba pawgi mifum amada Ranjit Mukherjee na hai haukiba sei tararom asida Narendra Modi na lusingba lengak lakpadagi lewasigi miyamna economy social amadi political injustice kaya mayokna tuna lakli agriculture gi lamda lewasigi lawmi singna awa saitheng kya leptana mayoknari masidana tana mai masing tamluraba lewasigi na hakya thabak phangdana kangaunari thabak phangdabigi sang lewasigi oina sadam nifu yokslakli graduate lawyer but lewasigi na ha saruk ohum thokpagi ama thabak phangan mangamdri Masidana tana petroleum amadi diesel yauna sangdaba yadaba polam singi mama leptna hengalaktuna misa miyamba awaba kaya me onali magna makha taraduna BJP na lusingba lenga lakpadigi GST amadi demonetization gi pekhalakhiba khongthang singna ngasidi MSME da mangtakhanbagi phibam lakle masidana tana capitalism amadi industrialist yokhatuna lenga sina ngaya ki hoiba contractual job amadi privatization mitaduna lairi Social injustice kaya masu lewasigi miyamna leptana thingnari misang mikhai naiba politics na khunai sigi sotharaba kanglo furup singda saitheng kya pidaba nati masidana tara lewasigi national security da ahoba kya leiduna sauna sapu pirakpagi mami sing leptana tarakli hakhi loiduna social amadi political industry kaya marup lewasida tholakpagi manungda Manipur gi tha mapan henjilaglaba irang asigi matangda ngasi phawba prime minister na aset puwapam amata phongdoktuna leidi Manipur gi irang asida miyoi lising kya lanjena duna mayu maikai maina tumna saktuna misimina kya su yauribani masi maktara wafam amata haidana tomina leisinba ngamba simak laibak thibani maram asina lakadoriba Parliament Mikhalda lewasigi miyam amadi Manipur miyamna thengnariba injustice sing asigi matik saba pakom ma piba matam oire haiba wafam thamladuna Supreme Court na electoral bond scheme lakthokiba sina transparency lakpa ngamlagani haibagi thajabaga loinana khongthang asibu mangna thagatpa phongdokhi Atop Pawmana Moreh da Kuki militant singna Indian Army gi mathakta overpower tawrubagi viral video Chief of Army Staff na sapsaba pakhumpi na ba kokomina takshinkre Sayesigi haukiba January 13 sin Kuki narco terrorist singna Moreh da mathau tawriba Indian Army gi mathakta overpower tawduna ka henba thawong sing sa thakibagi video ama handakta social media ra viral oirakhiba duga mari leinana Athubada miyeng sangduna sapsaba thabak lokhatpaga loinana thawgosigi matangda sapsaba pakhum pigadabani haina coordinating committee on Manipur integrity kokomina Chief of Army Staff General Manoj Pandey da ayibasi role piduna takshinkre kokomigi coordinator Sumendro Thoksomna khuyek piduna thajinkiba sirol aduda pallibadi Sin Kuki narco terrorist na Moreh border town area da Indian Army gi mathakta overpower tawduna ka henba thawong sing sa thakibagi thawdoka mari leinana handakta viral oirakhiba video adugi matangda akanba miyeng sangbiduna laidiba situation selection ba atupa matamda sapsabe action lokhalu Indian Army gi puwari da asiguma nongmai rocket launcher amadi atai khulai sing sizinaduna mathongna farabalan mi singda Fong na singnaba aki akhang pibigi thawdo asi mamang thakta amuk phawbu thokhidri hairi Sirol asina makha taraduna thawdo odu da armed force singi integrity amadi authority oibigi sakti edu namthaduna lana sijinabi khakta natana leba asigi security da sauna singnabagi mayek laraba khudam amasuni sekshiningai oiraba phiba masigi matangna athupa matamda miyeng sangduna akan mathabak lokhat kadabani
ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ ꯅꯠꯇ꯭ꯔꯒꯅ ꯀꯨꯝꯖꯥ ꯏꯪ 2005ꯗꯒꯤ ꯍꯧꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯕ ꯍꯧꯈꯤꯕꯗꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒ ꯏꯟꯗꯤꯌꯟ आर्मीꯒ पुन्ना थबक तौमिनदुना लाकपना हारिबा कुकी मिलिटेंट्सिंग असिगी मथक्ता थबक अमता लखटपा यारोय हैना इंडिया गवर्नमेंट की मैकेरी आर्मी की चिफ्ता खंगलकपा नत्रगा पाउताक पिरकपा लैब्रा हाइनांखि असिगुम थौदो असि थोगलकपा याबा फिबमना सिक्युरिटी की सेक्शन थौरंग लखटपदा असोयबा लैखिब्रा हाइबसिसु खांगदोक मथौताय कुकी मिलिटेंट्सिंग मखोय मसागी सब साब पोजीशन लौजनबगी मतम हेंदोकना पीदुना साथानखिबा का हेनबा लिस्ट अदुना आर्मी पर्सनल सिंगी पुनसीद खुदोंग थीबा फावो थोगलम याय मरम असिना तुंगदा असिगुम अकी अखंग पिरकपगी थवंग सथरकपदा मथौ ताबा थबकसिंग लखुतुना सबसाना थेंगनबा मतिक चाबा थबकसिंग लखुतपा संगे अखोयगी मथौना फरबा लन्मीसिंग असुबु असो अंगाम यहुंदबा अमदि मखोयगी पुकनिंग वखल थौगतपा हाइबसि अखोयगी ख्वाइदिगी मरु ओइबा अहानबा खोंथांग ओइगदबनि मधु नत्रिबा मखै कुकी मिलिटेंट्सिंग की मथक्ता मथौना फरब इंडियन आर्मी की सोल्जर्सिंग अमदि स्टेट पुलिस पर्सनल सिंगी पुंसी मांगिगनि थमोय सोलबा असुगुम थौदोक खरा पलबदा ममांग सहीगी मे 13 इम्फाल ईस्ट अमदि साइकुलंगम के एरियादा लैबुतुलाई थाबी मपादा कुकी मिलिटेंट्सिंग असम राइफल्स की जवान अलोक रावबो हतोकपिखि ममांग सहीगी जून 5 कुकी मिलिटेंट्सिंग सुसामपुर रोमदगी काक्सिंग डिस्ट्रिक्ट की मनुंग सनबा शेरौ एरियादा सथरखिबे अटैक अमदा बीएसएफ जवान रंजित यादव की पुंसी लोंखि सहीदुमकी अक्टोबर 18 टेक्नोपाल डिस्ट्रिक्ट की मोरे सब डिवीजन की एसडीपीओ सिंथम आनंद कुकी मिलिटेंट्सिंग नोंमैना कापतुन हाटखि सही जनवरी 13 बॉर्डर टाउन मोरे द कुकी मिलिटेंट्स स्टेट पुलिस पर्सनल ताखेलाम साइलेश्वर अमदि वांगखेम सुमरजित हतोपिखि सही मकी जनवरी 13 मोरे द नुंगथिल पबोपता कुकी मिलिटेंट्सिंग फोंग सथरखिबा अटैक अमदा बीएसएफ जवान अहोम गौरव कुमार सोब्रम सिंह अमदि रामजी फिबम लुना सखि लोइनंगसि अयु अंगनबदा काक्सिंग डिस्ट्रिक्ट की मनुंग सनबा सुगुनु एरिया कुकी मिलिटेंट्सिंग कापथोरकपा नुंगै मरुना पानबदगी बीएसएफ जवान अमसु सखिबगी थौदोकसिंग लैदि हैबा वापम थमखिबगा लोइनना हंदकता कुकी मिलिटेंट्सिंग इंडियन आर्मी की मथक्ता ओवर पावर तौदुना सतखिबा का हेनबा थौंग अदुगी मतंगदा अथुबदा मियेंग संगदुना मतिक साबा थबो लखलकनी हैबगी सबसाबा थाजबा थमली हैना सिरोल अदुना मखाताना फोंदोखि अमरोमदना लिसिप्रियाना ITLF अमदि कोतुबु टेररिस्ट ऑर्गेनाइजेशन हैना लौथोनबा यूनियन होम मिनिस्टर तक्सिंख्रे मलेमगी सक्नारबी क्लाइमेट एंड एनवायरमेंटल एक्टिविस्ट लिसिप्रिया कांगुजम नंगसी यूनियन होम मिनिस्टर अमित शाह कुकी सिंगी बॉडी ने हाइजरीबा इंडिजिनस ट्राइबल लीडर्स फोरम ITLF अमदि कमिटी ऑन ट्राइबल यूनिटी कोतुबु टेररिस्ट ऑर्गेनाइजेशन सिंह हैना लाउथोनबा तक्सिंख्रे ngasi लिसिप्रियाना यूनियन होम मिनिस्टर अमित शाह पिसिंखिबा मेमोरेंडम अदुदा पल्लिबा वाफम सिंगी मनुंगदा फेब्रुवारी 15 की नुमिदांग सुसामपुर डिस्ट्रिक्ट एडमिनिस्ट्रेशन बिल्डिंग अमदि सुसामपुर पुलिस स्टेशन मैना तुमना थाबदा नतना भारत की मसुहुम की फिरालबु मई थाबा मदि डीसी दुरुन कुमार IAS की ऑफिशियल रेसिडेंस पुसु मई थाकिबदु भारत लेंगाना हक्सिना लखम थोई मधुरसनतन सुसामपुर ASP शिवानंद सुरबे IPS पुहानबा सोशल मीडिया फोंगना केस रिवार्ड लाउथोकपा होम मिनिस्ट्री ने तुमिन येंगदुना लेफम थोकते हैब वफम थमकी मधुरसनतना हारिबा थौदोकसिंग असि ITLF अमदि कोतुना इनसिलगा थोनकिबा थौदोक माक्तनी हाउकिबा था अनिरोमसिदा ITLF अमदि कोतुना सेमगतकिबा कुकी टेररिस्टसिंगना मितै निफु हेना हाटख्रे अमदि मियोय सामे हेना असु अपनंगनख्रे मसी मखोगी खुजुल थौरा ngaktani मितैगी मथकदा सथबा अफोंगबा जेनोसाइडनी मसीदा सेंट्रल गवर्नमेंट तुमिना येंगदुना लैदिबा करिगिनो हाइबो वहांग सु हंखि लिसिप्रियाना मेमोरेंडम अदु पिसलबा मतुंग पाउमिसिंग फोंदोखिबदा मणिपुर थमलिबा असम राइफल सिंग सेंट्रल फोर्स अतैना अथुबा मतमदा सिंदोकदबनी मसीना मियामदा गवर्नमेंट अमदि सेंट्रल फोर्स सिंगी मथकता थमलमा थाजबदो अमु हंजिनहनबा सोयदना ngamgani मखोई मणिपुर शांति थमनब थारखिबनी अदुबो शांति थंब ngamdrabanina हनखिबना सरुक सामा हेना फै हाइखि ITLF अमदि कोतुगी मिंगदि यावरिबा इंडिजिनस अमदि ट्राइबल हाइबो होय अनिएसी नामथानी मसी मणिपुर की अपुनबा इंडिजिनस नत्रगा ट्राइबल बुदी नते मसीदा मितै अमा नत्रगना नागा की मियोय अमतना मेंबर ओइना यावब नते मसीदा नेशनल मीडिया अमदि गवर्नमेंट ट्राइबल बुदी अमा ओइना लौरिबसि अंगकपा फावगी अमदि लौफम से थोकते हाइखि
ngarang sugunu hariba mafam aduda kuki singna bom kaya thadarakpana ima ahum laikhidi amadi Manipur thokliba irang asi ITLF amasung kotugi khujil thora ngaktani haibada hamanba thoklai kuki theory singbu guide tawriba amadi funding tawriba ITLF amasung kotu asi khudakta terrorist organization amani haina lauthokadabani haina Lesipriya na Union Home Minister gi pungning singsin khibaga loinana aikhoi maitai na ngasi thiengnariba lana sidi barat asibu yeknaba singi makhutagi kannanaba amadi isangak thoksanaba khakki thiengnaba lani haina mangna makhatana phongdokhi amaramdana Manipur Folk Dance Festival lusinkre yoyai Traditional Cultural Center Imphal East na sinduna tha asigi taragomdoi digi haudun numit mangani subna satharakpa anirak suba Manipur Folk Dance Festival ngasi kakwa Sairam Leirak Community Hall lusinkre Ministry of Culture Government India under CEFP 2022-23 gi sponsorship makara pangthokiba thawramadura Sangit Natak Academy Awardee Hanjobam Singha Manipur State Kala Academy Awardee Thangta Puthem Mangi Singha masu Manipur State Kala Academy Awardee Thangta Lauriam Thawal Laimana Chief Guest President amasum Guest of Honor oina saryaki Thawramadugi nungi warol piraduna Yoyai Traditional Cultural Center gi Secretary T Stalin Singhan hai Manipur gi maheu role gi leiraklaba tanglaba nat amadi culture bu yokhatuna chakhnaba honaba haibisi lamdam asida leiriba ekhoi punamangna thaudang lawu sangi hairiba wakhalon asina mang thamlaga organization asina kumja english ngani ga tara ka turuk tigi hauduna nat amadi culture yokhatnaba gi pandamda ngasi phawbo manglom sangsinuna lakli masigi manungjana Manipur gi jagoi gi oiba workshop festival amadi training program kya pangthoktun lakli ngasi pangthokliba festival asigi nungyoeba wakhalondi tungi yumbi oigadoriba naharol singda iramda masigi nat amadi culture gi gyan asi lehaunabani masina nat amadi culture mangandana yokatuna thambada mateng oigani haina sumangna phongdokhi festival lusinmegi thoram aduda maibi laising jagoi pungsolom amadi mau dance na singmusu utkhian su pauxta su palakli Hausi ko inadi mayam pauk su matang asa lusinjarage amasung mayam puna anauba update ngamina sena su channel sigi maikedi gi mayang maphamda makhatana thamjari mayam puna anauba update ngamina si